BJP की MLA Paolienlal Haokip na social media की खुथांगदा इरांग असि लोइसनगे हायरबदि Manipur Union Territory ahum thokkadabani haina Thamlakhiba Wapham adu taba yadaba amadi Oithokpa Yararoidabani mak masana masak kanano haiba khangjagadabani haina Moirang AC ki MLA Th Shanti na phongdorakli Moirang film laikai de laiba MLA office da marirak subo in relief camp sing da laiba miyam amadi Moirang AC ki miyam da health card fly shuttle loom sewing machine GIT sin tin set candle sanana ba machine amadi plastic material yanthokpagi thoramga mari lenana MLA na haikibada Manipur NRC mapung phana chanarakpa matamda mahak kanano haibadu masak taglagani mahakna ahaya sing sadana wangang libadu matam kharagi matungda mahak kanano haiba utlagani loinana outer Manipur Parliament constituency ki MLA ngakpigani MP Alfred Kangam Arthana Parliament Manipur ki Chief Minister N Biren lokthokhlaba matamda Manipur ki irang asi nemgani haina Thamlakhiba Wapham adu Manipur ki hausit wariba phibam asi khangdabagini magna makha takibada Manipur da thogliba irang asina miyam khang thengna wanaraba matam asida politics tawbagi mahutta aikhoi ama toina punsinduna Manipur kalhauna ba honase aiki Tamu Paolienlal Haokip wah kaya orang madu bisa tahu orang Manipur semua itu nanti Paolienlal mereka mata mereka semua itu nak Paolienlal masalah karena mau itu kita ni harusnya ini aku tahu jadi outer Manipur Parliament ki MP orang Alfred Arthana ada di Parliament Manipur Chief Minister lokthokpa Yararoidabani Iran si nendu ni hai magi kosa bisa komuti Manipur. Ayo betul community Manipur se multi isu kaya yung dulu lagi se mana kan ini ko wangan na Manipur ki CM thokkadabani laiba Parliament da hai se se na ai ko bakita ma dia ai